Monsang Furup ki mahiroi fu chai khibaki thodok adu All Manipur Student Union AMSU na akanba mawngda condemn tawi haina AMSU na thadrapa cherol amada hari Union asiki Information and Publicity Secretary na khuje piduna ngasi thadrapa cherol amada haukiba October ki tang 13 gi numidangi charakna pung 8 makhai rom tabada Chandel district ki manung chanba Jafo village tagi Monsang Naga Students Union ge thawmi sing mayum halakpagi palen chatkibagi lambi Bijaypur manakta masak khangda miyoi kharna fu jai khibaki thodok adu yamna laibak thibani laibak thiba thodok asigi matangda January ba miyoi sing Manipur police na atubu matamda phagat pangam kiba makhoi gi mathakta loge ba jairak phanghanna ba lokhat pi khiba police personnel singbo AMSU na thagap phongdok jari Manipur police ke asigumba singthaningai oba thabak asina thoganingda ba thodok kaya dagi kanba ngamlagani asigumba laibak thiba thodok asi matungda mukhanna thoktaba oirsanu haina cherol aduda hairi Tha asigi kundagi kunnipan fawba gawagi tongan tongan mafam singda pangthokadaba yankai taruk suba International Film of India IFFI 2025 ki manung channa pangthokadaba master class session singi matung International Round Table ki discussion da film critic Mega Chandra Kongbram Susaru Yanama Ministry of Information and Broadcasting ki film development cooperation na jebau pirakli Festival asigi manung channa Kala Academy Gawada pangthokadariba khana neinaba asida malingi mafam kayadagi film gi lamda khang hairaba masak nairaba film critic kayana saruk yagadori Assam Chief Minister Hemanta Biswa Sarma da akan buwafam thamnaduna Assam gi MP amasu oriba amadi Congress ki luchingba Gaurav Gogoina Chief Minister Hemanta Biswa Sarma na masana masabun ningthawgum khanjaduna tawningbata tawba yagani khaliba asi miyamna parat tambiba matam oire haina phongdokhre Gaurav Gogoina mahak asi miyamgi ningthaw natte public servant amani haibadi kaudba fai Assam da leiriba miyamna ning tamna wangang ba fawba phanglak oidori miyam gi luching ba ama oibada matik chadre haina phongdoke Next na People's Party MPP na North East Laiba Wakhalon Manaba Party Singa Punduna Anoba Mapangal Kanba Party ma semgat naba hotnagadori masigi manung channa Tripura ge Tipraha Indigenous Progressive Regional Alliance Tipraga Pullaga Anoba Political Party ama semgadori Tripura da mapangal kaliba party ama oribat Tipra gi luchingba Singapore na New Delhi da NPP gi luchingba asiga kumna khanaduna warep lobani hairi